Moirang Municipal Council na masak khanglaba street vendor kuntra mathoi ngasidagi Moirang Hemam Leikai Da Nouna Shaba temporary market set ta HONGJINDUNA PHAMHANBA HOUKHRE Moirang AC gi MLA Thongam Santi amasung Moirang Municipal Council gi CEO M Inaubina achang basenpham khudingmak puthoktuna sakhiba temporary market set adu hangdokpagi thauramda MLA Thongam Santi na hai lambi da phamliba street vendor sing asi potchei yolaga imung Punaba honariba miyoi ngaktane adum oinamak Moirang Kaithilda leiriba khong lambi singda masing yamlaba street vendor singna phibam chadana mana masing yonsinba asina maram oiraga Moirang bazar gi lambi asi aduki matik chilhalle masigi mathakta hojik ibudau thangjing Moirang haraubagi matam oibana masing yamlaba miyamna Moirang da laknari masina su Moirang Kaithil gi lambi asi traffic jam thokhalle lambi asida ana ayek Maihau langpok thoklakpada kudong thiningai oire maram aduna street vendor sing asi mafam chaba yenglaga hongdok hanbani warhauriba street vendor sing gisu mafam pinaba honari hainasu mahakna makhata na phungdorakhi ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯕꯖꯥꯔꯗ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯐꯝꯂꯤꯕ ꯃꯌꯥꯝꯁꯤꯅ ꯂꯝꯕꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯛꯄ ꯑꯗꯨꯅ ꯒꯥꯔꯤ ꯆꯠꯄꯗ ꯑꯃ ꯇꯧꯕꯗ ꯀꯩꯊꯦꯜꯒꯤ ꯐꯖꯕꯗꯨꯁꯨ ꯃꯥꯡꯍꯜꯂꯛꯄꯗꯨꯗ ꯑꯩꯈꯣꯏ ꯇꯥꯟꯅꯖꯔꯒ ꯃꯣꯏꯔꯥꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯌꯣꯟꯅ ꯄꯨꯔꯥ ꯏꯅꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯒ ꯑꯩꯕ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯃꯌꯥꯝꯗꯣ ꯉꯁꯤꯒꯤ ꯁꯤꯒꯨꯝꯂꯕ ꯅꯧꯅ ꯍꯥꯡꯗꯣꯛꯏꯕ ꯁꯦꯠꯁꯤꯗ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯁꯦꯝꯖꯕꯅꯤ ꯑꯦꯔꯦꯟꯖꯃꯦꯟ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡꯁꯦ ꯃꯐꯝ ꯆꯥꯅ ꯃꯐꯝꯁꯤꯗ ꯄꯥꯔꯃꯅꯦꯟ ꯑꯣꯏꯅ ꯊꯝꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯂꯩꯇꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯏꯌꯣꯒ ꯈꯟꯅꯔꯒ ꯑꯩꯈꯣꯏ ꯏꯃꯥ ꯀꯩꯊꯦꯜꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯑꯗꯣ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯦꯠꯁꯦ ꯑꯩꯈꯣꯏ ꯏꯌꯣꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯄꯩꯁꯥ ꯅꯠꯇꯦ ꯏꯌꯣꯅ ꯇꯪꯈꯥꯏ ꯄꯨꯊꯣꯛꯑꯒ ꯑꯩꯅ ꯇꯪꯈꯥꯏ ꯄꯨꯊꯣꯛꯑꯒ ꯍꯥꯏꯔꯤꯕ ꯁꯦꯠꯁꯦ ꯁꯥꯔꯒ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯨ ꯃꯐꯝꯁꯤꯗ ꯂꯩꯍꯟꯖꯕꯅꯤ ꯑꯗꯨꯅ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯂꯥꯛꯄꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯍꯥꯟꯅ ꯃꯣꯏꯔꯥꯡ ꯕꯖꯥꯔꯒꯤ ꯍꯦꯛ ꯃꯆꯤꯟꯗ ꯚꯦꯟꯗꯔ ꯐꯝꯃꯝꯕ ꯃꯌꯥꯝꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯝꯅꯨ ꯕꯖꯥꯔꯗ ꯑꯩꯈꯣꯏ ꯍꯦꯃꯥꯝ ꯂꯩꯔꯕꯤꯔꯣꯝꯗ ꯆꯪꯕꯤꯔꯛꯑꯒ ꯄꯥꯔꯀꯤꯡ ꯖꯣꯟꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯂꯩꯕꯤꯕ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯁꯣꯝꯗ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯒ ꯄꯥꯝꯕꯤꯔꯤꯕ ꯃꯅꯥ ꯃꯁꯤꯡꯗꯣ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯐꯝꯃꯤꯕ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩꯅ MLA ꯑꯃ ꯑꯣꯏꯅ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ MLA ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯗꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯕ꯭ꯔꯤꯒꯦꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯣꯏꯅ ꯎꯠꯆꯔꯤ Moirang MLA ki initiative makhada akhona kan honajadana street vendor singji permanently phamba street vendor su khara leiba aduna akhona permanently phamba si 30 ga 1 ni 31 sing ma pham akhoi elo toba ngamjare aduga loina ajiki street vendor haidi ayu ata dagi lamaganda chakchamang da hangiba kangbu gido adugi su jaga se akhoi mapham chana semjara kanda ngasi degi hongjinba houjare hana mayam pham da thamjari